Manipur optional ki maikei ki maruib I pausing myamna thamjari ahanbada maruib pau moina kanglai pa ki mairag editorial myamna thamjari Prime Minister Narendra Modi na thausadabara Manipur myamna maku warawani Manipur thokliba sahi amaga tha taruk faraklaba kanglup anigi sathiraba lana sina angakpa phangna wahalaba Manipur miyam ki damak khanbiduna ngasi phawba bharat ki Prime Minister na Manipur laktuna miyam gi awaba si kohonana ba thabak lokholakta aduna Manipur miyam na Prime Minister Narendra Modi bu warawani habisi masa mana khangpham thokpani Manipur lan thoktuna yamna sawna misi mina nangle habisi Prime Minister masama khanglibini adubu masamakna Manipur laktuna thokliba lana si luisina ba khona Laukat pam thok pathawa laukatuna hotnarabadi makpu asengbat lengak mapu amani haiduna Manipur miyamna launaduna laigumna khannaramgadabani amaromda Manipur gi Chief Minister and Berenasu mapi mapa oiriba Bharat ki Prime Minister Narendra Modi athupa matamda unaduna Manipur thokliba kanglup anigi lanasi luisinana bu hotnabiyu haina isang thona taksinba ngamgadabani adubu asabu thaudang lofam thokpa Prime Minister amadi Manipur ki Chief Minister ani sahi amaga tha taruklom unaduna wari sanaduna leirakpa sina Manipur gi miyamna lusingba ni ki mafamda thajabadu manglakpani yamna ngaklibadi haujik Delhi da lairiba Manipur gi Chief Minister ga Prime Minister ga hakthengna unaduna Manipur thokliba kanglup ani gi lanasi loisinana ba wari sakhibra amadi sakhidrabra haibadu fawba asengba khudam changdam piduna leibak miyamna khanganba ngamdabugum tawi Lusingba ani unaduna minute kulom wari sakhri haina su phongdorakpa duma yawi adubu lusingba ani phaminaduna leibak ki yaifana ba wari sakhibagi miyamna uningba saktamna singba adudi ngasi phawba print and electronic media gi thongda thamoi sengna phongdoktuna khangalaktri masina karigeno haiba wahang ama Manipur gi miyam gi maphamdagi hanglakti Maduna Manipur thokliba lanasi atenba matamgi manungda loisinana bo khonadana asum sangdoktuna Manipur miyambu mai iklaba khang amagi mathakta thangatuna thambagum tawribasi yamna lali Manipur miyam ki oinadi Manipur laingak ama isauk sauna leibakta leibata natana Bharat laingak haiba masu isauk sauna leiribani adubu lan thoklaba Manipur miyam gi damakta laingak anina lawpham thokpa thaudang lawduna lanasi loisinana bo khonaba ngamdriba sina takpadi Manipur miyam asi tumna maru phongna muthanaba thawng ama sillabra haibagi singnaba adu leibak miyamna phawna hanbagum tawre miyoibagi lonchatta nungsiba maru mapang amadi sagai nataygi miyoy singi marakta ana ayek yaroklabadi manakta satuna hangnay amadi mateng pangbagi sanabi tulay maduna Manipura kanglup anigi marakta lan thoktuna misi mina sawna yawre yum lishing tarukki mayada mai thaduna manghankre miyoy saniga kunga mathugi punsi mangkre miyoy kuntraga nipan gi mathak thiba khangdana laikre punamasi ki mathakta mayu mai kai mai thadok pikhibadagi laifam laitraba miyoy lishing khumfu hena sahi ama hena sangpham lauduna awaba phibam amada lairi habisi Prime Minister Narendra Modi na mayek sengna khanglibani madunadi mak masamak thinthaba tawduna Manipur laktuna Manipur miyam gi awaba saruk yapam thui loinana thokliba lanasi athupa matamda loisinana bo hotnabigadabani adubu lawpham thokpa thaudang lusingba amagi thaudang adu sahi amaga tha taruk helaba phawba lawduna leirakpa si karigino haibasi Prime Minister gi mafamda Manipur miyamna hangkham tokpo wahangni purama sigi mathakta Manipur gi Chief Minister nadi Manipur thokliba lanasi luisinana bo honadana pungkun ga mari supna Prime Minister ga telephone wari sanaduna lakhatpe yaba thabak lokhatli haina miyamda phongdoi adubu Manipur miyam di asina maram oiduna marebak Manipur gi singama sumtam animakta maningtan masatpa phawba ngamdri buffer zone amadi red zone na khwang koiduna laidi miyoibagi maning tamba haibadu pura mangkhraba lamdam haibadu imalebak Manipur asi oibaga sapmanari madunadi Chief Minister na Prime Minister ga laluisinana ba pungkun ga mari telephone wari sanaduna hotnari haibagi kanabadu Manipur miyamdadi tasingna phangba haibadu ngamdri masina lodri Manipur gi BJP lenga asida ngasi MLA Minister kayana Delhi da satuna Prime Minister unazagi haibigi ayiba sirol pisinjaruba matamnasu unabagi matam pibirakti Union Home Minister yauna unaraga wari saw haina khangalakhi punama asina Manipur miyamna amadi Manipur gi lenga loisingna la luisinana ba Prime Minister Narendra Modi na lawpham tokko thaudang adu lawbiyu haijabada lawdana leirakpadigi Manipur miyamna Prime Minister bu horawrakpani loinana Prime Minister unaduna la luisinana bu wari sanaba ngamdaba Manipur gi Chief Minister gi mafamda miyamna thajaba leiraktabani maram aduna haujik Chief Minister na Prime Minister unaduna minute kun Manipura
थोकलिबा लान असिगी मतांग वारी सानखिब लैरि हायरबनिना मदुगी कानब फंगंदुना लान असि लुसिंदुना मणिपुर मियामबु लैताबा पुंसी अमद महौसागुम लेहननबा होनफम थुइ मदु नतना मियामद लुसिंगबनिना मिनम बंगांग मरि खक तौबिरुइदबनि हायनसु पाउसिदा मखाताना फोंदोरखली अतोप मरुइबा पाउ खरना मिनिस्टर खासिम बासुंगी युमदा बॉम्ब खयालमले ngasi numidang Veterinary and Animal Husbandry amasung Transport Minister oiriba NPF ki MLA Khasim Basum ki urkhul gi hamlai khong da leiba yumna sakang da basing na bom langsinduna pokahalamle adu bulaibuk pabadigi kana amat aso apan yaw khidre marak sida Human Right Watch na Indian gi North Eastern State oiriba Manipur da kanglup ani gi marak ta thuklibi hingsa gi thawdok sing asi Indians authority na khudak ta khuthingjinduna masigi waroisin ma purakadabani haina phongdokre Minister Kasim Basum yumda bom pokayan kipa thawdo asigi matangda press na phangba pauna hairibana sakhangdaba miyoi singa duna pung nipan ga minute nifurom tabda minister asigi yumda bom langshinduna pokayalam kipani thawdo thokpa matam aduda minister masadi mayumda leiti bom pokai kipa aduda yumgi potchai khara amang anda thokibana tana kana mata aso opan yawkiti thawdo asigi paw hek phangbaga urkul police ki team amana mafam aduda sangsinduna thi humbi ki thabuk satakre adubu kana mata apha apundi yawkiti hari Marakshida Human Right Watch ki Deputy Asians Director Minakshi Ganguly na hakibada Manipur miyamasi insurgency amasung government security ki force sathaba human right khongau na bigi thawong kaya mayuk naduna laklibani State asida hauji oiriba phibam asida Manipur sarkar gi maikaidigi kanglu khudima ki maru oina khudong thiningai oiba mafam singda leiriba mioi singi punsi mas blanthum ngaknaba athubada sapsaba thorang ama pekhetgadabani loinana leiriba irang as hena pakthok sakthok hanaba honagadabani irang asina awab nanglaba community khudima ki mioi singda thinthaba tawduna matik saba humanitarian aid sing pigadabani State government ki maikaidigi central government ga kusanmaduna kanglu ki irang asina awab taraba sing yaona sexual violence ki thawdok sing the victim oikraba singna thengnariba awaba sing asi kokhanana ba honabaga loinana thawdok asi da sienariba mara leiba miyoi sing ki mathakta ain geba matik saba thabak pakhetgadabani amasum investigation sathakadabani unkhanariba nakalani ki miyoi sing khulai thadokna na ba honagadabani security force singna United Nations Basic Principles on the Use of Force and Firearm by Law Enforcement Official na piriba niti niyam singa dunga na sakadabani matam leiba kibik irang lakshana na bahona bada minimum security forces na gadabani haide nisu pausida sumakata na su fongdorakli atopa pawmana urkhul gi singja roida angang sing khawri amadi khazai da pomba gi lesa sandorakli urkhul district ki manu hanjinba singja roi Kulda school tamniba angang kayada nagi makha khazaya madi khawrina singmada pongkhatpa madi dakpham naiba lesat ama paksna sandorakli yamna launa ganba lesat asi sahi mari deki taraganiti phawgi manungda leiba angang singda maru oina sandorakpani lesat asina sokolaba angang sing maida khawrita dakpham sauna leibaga loidana khazai pomthokpa leho amadi kok sikpa yauna makhal kyagi nungaitaba saba thakpada Khanauda anaba phawba kya pokpana maram oiraga mehi manai na singba khara pithakpana mapangoiba asa athak sing saw haiba yadre Ason ko khunja man phongdorakpada mahaki masanupi ani ahanbada mangak samda anaba phawi haina phongdoramki madur isam sam anaba amani haina khanki adubu numai khranigi matungna ngak samamadi khajai gi sarukta sauthoraktuna hanagi sawong sadada honglakpaga loinana laihau amadi lokhubna singba yorakhi loinana masana tamlibi school da masaga manaba anaba kya yaur heba pauta abri school ka handre adubu exam gi matam nakshilakpa sida masa ani nakshilakpa sina athubura fagatpa ngamdragadi exam thaba ngamloidra haibgi mi paiba phawri khul asida ana lengi khudong saba leitabana masa singa si thaina dagi satnarakpa mana masingna semba hita khara pijabana tana doctor na singba leyang malaiti khul asigi oina angang kunthra dagi nipu phawgi sangda viral infection gi laisat santorakli Singjaroi khulasi urkhul district headquarter digi awanglomda manung hanjina leiba yum lishing amaga sani rom leiba khulamani tangkhul singa khundaba khul singi manungda asobu khulamani adubu haksiel gi oiba khudong saba amata leitabana anai yorakpada khunjasina awaba kya mayongnari haidena su pausida su makhata na su phongdorakli khena ba mawongda asumna su report taungnarakli Bangladesh ki tangdu laita da phiba masina Manipur gi irang pakthok sakthorak tun awang nong pok asoba lanbung ama oirak pa yai report
Manipur thokliba tha taraga taruk henjilaklaba irang asi karamba matamda loisinduna tangdu leitaba lamdam ama oiba ngamgani haiba ngamdana leiringai gida Bangladesh ta leiriba tangdu leitadaba phiba masina maram oiduna lamdam asigi irang hena pakthok sapthoktuna India gi awang nopokta asobu lanbung ama oirakpa yai haina security agency singna section wa thamlakli wafam asi National News Agency News 18 da report tawrakhibani News 18 na tawrakiba report adu India gi awang nongpok asi Bangladesh da base tawba radical group ama oiriba Jamatul Ansar Phil Hindal Sarkiya amadi Al Qaeda in the Indian subcontinent akis hariba terrorist organization sing asi Kuki National Front ka yamna naknaba mari thamduna hauji thabak tawminari haina source amadu yumpham oiraga CNN News 18 report tawrakli Jamatul Ansar amadi KNF ki marakta tuan bu wafam kyara yanaduna khuyek pinaba laikre Sitagong Hill Track ta Jamatul Ansar amadi KNF ki kedar kya arm training camps pangtokli Jamatul Ansar hariba wang Bangladesh da base tawba radical group asina awang pokta leiriba tuan ba khulai paiduna India gi mayokta lan horiba insurgent group kaya samnaduna India bu namthanabagi damak makal makha kya gi khongthang pekhalakpa yabagi oithokpa lei haidi report asigi matungina Bangladesh Myanmar amadi awang pok Bharat ki saruk khara punsinduna Christian lining satpa tuan ba lenga ama semnabagi damak America gi leiriba pressure sibu India government na line lobu sumloi Haukiba matam kharagi mamangna Bangladesh ki law enforcement agency singna military operation kya sataduna Kuki National Front KNF ki kedar kya khusu khulai ga kona faki madugidama Jamatul Ansar Phil Hindal Sarkiya amasung Kuki National Front ki kedar singna punsinduna Bangladesh lenga ki matakta khut thana ba thorang toramba matam adugi Sheikh Hasina na lusingba Bangladesh lenga ki security agency kiana thengna khrabani haina su report tawri Agency ki matungina KNF hariba Kuki militant group asi drugs amadi afaba makhal gi sophisticated weapons sing sijinaduna awang nopok barata lan tawbu ngambagi matchana pangal sakti lei haidi Manipur da base tawbu Kuki militant singi mafam da afaba makhal gi sakti lerab khusu khulai kaya storehouse ta paiduna lei hainasu thajanengori ba paw sina makhatari loisila koina to pa paw mana police ki MMG MK 2A1 license ki bada kimna akiba phongdorakre Thasiki mar Kuki militants in Impal West kautruk to drone attack aduga moirangduna missile attack satraki ba thawong singadu thengnana ba Manipur police ki oina akhanana 7.62 mm MMC MK 2A1 Nongmei kunlation ki bada Kuki NP Manipur kimna yamna kan nongnang bu phongdokre kim gi sirolama na haidibana asiguma makhal gi heavy duty weapon singasi ungkhatnari ba leba ani gi marak sijina ba yamna khudong thine oiba makhal gi nongwani Asiguma makal ki Nongmei si Manipur police sijinana ba piba haibisi irang asi hena sakthorang na bani sophisticated oiba weapon singa sijinana ba haukiba September 8 dagi hauna army na pangai de leiba Manipur police training center da police personnel sing training pibi gi thabuk sa thari bani kangluk irang mayu nari bi state sida asiguma makal ki khulai sijinana ba haibisi yam suno da ba mani Kukizo community ki mathakta asigumla ba makal gi lethal weapon sing sijinana ba asi Hakshina lawi Manipur government ki maikaidagi hanasu Kukizo community ki matada seasonana ba bulletproof vehicle man protective vehicle yaona tuan equipment kya laikhrabni Manipur police na counter insurgency operation seasonana ba 7.62 mm MMG MK 2A1 induction tawba haibisi Manipur sarkar na kari karamba intention no haiba hangningai oi Central government ki maikaidagi Manipur police ta asiguma makhal gi khulai sijinana ba induction tawriba sida khut thingjiningai oi amasum asigumba advanced weapon sijinaba si amuk hana khananingai oi hairi ado hausiku nadi myam paus matang sa lusinjarage amasum myam puna no update ngaminasi